Arambai News Guwahati da Maithilongi Pau tabiribasingbu ihan handumaktada chingangbam Suzitrani khurumjare. Huzing asigi samlappa mariba pausing lobirase. Assam ki Chief Minister Himanta Biswa Sarmana BJP luchingba amadi pham paribasingda Congress na hogdoklamba Personal Security Officer PSO thambagi hainabi thadoknaba haijarakre. PSO gi mathau tade amadi thong hangdoknabagidamak PSO yaudrubasu yai maramaduna State Unit BJP President ta State asigi BJP luchingbasingbu PSO thadokhanaba haigani haiki. Nagalamaromda State BJP President Bhavesh Kolitanasu miyamga leiminabada kaigadabasing BJP luchingbasingna thadokadabani hairakre. Adubu maragasida thengna phangba pawmagi matungina CM na haijarakhrabagi matung Subrat Bhattacharji President BJP Karimganj na maki PSO thadorakibagi damak District President asigi mafamda CM na thagatpa phongdorakre. Assam da COVID sandorakpa laksinabagi damak state pumbada ngasidagi night curfew thambagi warep lengakna lawkibaga loinana ngasi numidang pung 13 makhaidagi mathang ayuki pung 3 fawba numidang curfew thamkhre. Masigi matangda khungang amadi sar area singda lengaki maikidagi revised directive su thadorakhe. COVID kamari lenyana cheksindabagi thogdok amoina ngasi Kaziranga National Park da COVID na naraba American tourist ama phakre. Krishnaveni Tehagong Koba tourist asi airport tagi kumtharakpaga Guwahati gi Radisson Blue da numidang ama leiramki amadi mahaki RT-PCR test tauki adubu test asigi result laktringai tourist asina hotel thadoklamlaga Kaziranga National Park da chatuna elephant safari amadi jeep safari tongki loinana numidang amasu Kaziranga gi Ayoba resort ta leiramki hairi tungda RT-PCR test ki result phanglaba matung report pirakpadagi health official sing laktuna tourist asi hotel dagi puduna chatke auzagyamna makhananingai oribade karigumba COVID positive orabi tourist asi Omicron variant positive oramba thoklabade makna leiramba hotel ani Kaziranga National Park ta chatminaramba sing mayam ama awaba tagadore amadi Assam da Omicron yen thoklamba oina thokadore. Dibrugarh University da Mahiroi Loop ki Mikhalga Mari nana thokiba khut thoknakibagi thogdokta chenabadagi phakiba ASU member 13 thadoknabagi davida ASU na ngasi Dibrugarh band kaukre ban asigi mami Digboy Sibsagar amadi mathaga samgi mafam kyada taki adubu Dibrugarh da de kaya kankhide ABP amasung ASU gi marakta mikhalasida mai paknanaba yamna makkanna muknabadagi khatna chinabagi irang kaya leptana thokibane. Drug ki mayokta operation Changshin bada Karimganj ki Nilam Bazar Police Station ki OC da khut tharakre. Kalasora da kainba singna khut tharakpadagi OC asi asogapan nangki. Police na su phibam laksinaba nomai kapki. Thodoga sida police na drug mafia amadi phaba ngamhauki adubu drug ki case ta chenaba miyoi kaya amadi nanthokuna chenkre haire. Ngasi Lakhipur Sub-Division gi Bibirgram Durga Mande da RK Pramodini nami phamapu oiduna amadi MPF ki Ningombam Ranjit Singh Thongnauzam Ton Singh na athoiba mithung sing oiduna Maira Paibi Bibirgram member Singh na Manipuri Khunai gi chakhot khongthang gi maramda amadi Manipuri People's Front Assam na changsilakpa khongthang da punna amana magi mateng pangladuna chatminasi haibagi wafam phongdoknaki amadi hiram khudimakta nupa nupi punna chatminabatana mai pakpa ngami haibagi phirepsu lauki. Mifhamasida CH Sanahanbi Singh, L. BB Singh, RK Amolasna, H. Nomita Singh na chingbuna mamal leraba wafam kaya thamki. Haukiba December 13 tagina 18 fawba Mumbai da pangthokiba National Federation MMA Championship English ngini kunma thoida Kasar Lakhipur Len Lekai da leiba Mutum Dinamani Singh gi machanupa Mutum Birendra Kumar na bronze medal phanglakpada ngarang ex servicemen welfare association Len Lekai na taram okre Ningsingbu yai Mutum Birendra gi apokpa Mutum Dinamani Singh English ngamaga chamapan marfu marida Nepal gi Kathmandu da pangthokiba First South Asian Games ta iroibagi meter chani gi breaststroke ta silver medal laurakibane. Maki machanupa Mutum Birendrabu taramno okpagi thoramda association asigi president honorary captain Binod Kumar Lakhipur gi ZPC member Anita Devi na chingba miyoi kyana saruk yaki haina association asigi maikei dagi Thangjam Sarat Kumar na thadorokpa Jerol amana khanghalakle.
Kasar district ki manung channa Bon Tarapur Badminton Association na sen langduna chahi gi pangthoktuna lakpa badminton tournament handak chahi gi oina ngarang pangthokre. Kangabam Suraj Singh amasung Dr. Yengkhom Prem Kiran Singh na ahanba mana aduga mutum mangal thoiba amadi mutum ngan thoibana anisuba mana lauki. Ahanba mana si Chaungbam Utpal Kanti aduga second prize asina Dr. Yengkhom Prem Kiran Singh na donate tobani haina President Phogoi Sangbam Nipendra amadi Secretary Mutum Nganthoina Puna Thadorokpa Chirol amana khanghalakle. Jammu Kashmir da pangthokiba Thangta Championship ta Thangta Association Lakhipur gi maikidigi saruk yaruba Binakandi Part 1 gi Hizam Angel Gold Medal Lawrakraba amadi saruk yaruba Thaudam Paringan babu Masagi Khungang Binakandi Part 1 gi United Youth Club ki members sing amadi Miyamna Ben Party ga loinana Lengyan P amadi Lei Paring Huktuna Taramna Okibaga loinana Yaifa Kongchet amasu chatkre. Angang ani asigi tungi punsidasu yaipaba ohennabagidamak saruk yakhiba miyamna mapugi mafamda thongnizaki haina ingudam nilbirna thadorokpa chirol amana khanghalakle. Manipur gi CM N Birena yamnamak toina amadi hanjin na ayhakpu BJP da yaunaba hairakpalei adubu mahakna kaidongwingda National People's Party NPP thadoktuna chatloi BJP da yarogani haina sandurokliba pawsi thazabiganu aranba pawni haina Kaisamthong Kendra gi MLA amsung NPP Manipur gi luchingba amoriba L Jayanta Kumarna pawmisingda sengdorakre. Mathang chahi English ngani kuni thoigi angan ba saruk ta pangthokadariba Manipur Assembly mikhala sida CPI Manipur gi ticket ta mirep oigadaba mioi ani gi ming asi law thokre. Khurai Kendra gi oina RK Amushna amadi Kakching Kendra gi oina Yengkhom Romabu CPI gi mirep oina thadoknaba law thokre. Aigi imung BJP gi imung campaign gi manung chana L Birjit spokesperson BJP Manipur Pradesh ki Kalinagar da leiba yumda pangthokre. Asigi thoramasida A Biren N Budhachandra Singh O Brajamani Mandal President CH Sonamani General Secretary KH Haridas Singh Vice President Jiri Bamna Chingbana Sarok Yaki. Oinam Umesor Singh Bistarak BJP Manipur President L Sanjoy Singh Secretary OBC Morcha Imphal West amadi party gi karyakarta kayanasu saruk yaki. Thoromgam Marilina Birjitna ticket tanariba singi marakta miyamna ticket panglakpaduda punna sawatsi haiki. O Brajamanina Center da BJP gi lengak leibagumna Manipur Jiribam dasu BJP gi lengak lehansi haiki. Iram da Miyamgi Apunba Khorjailup Ima Kholna Sinduna Ngarang Manipur Press Club ta Lubasigi founder member amadi executive member OIB AIB Sagolsem Bilasini na iba Thaza Thanil haina Mingthonba Seireng Warigi Larik Pongbagi Thorom ama pangthokre. Thorom asida Professor Nahakpam Aruna Dean of Humanities Manipur University na athoiba lengbirakpa Lupki President Dr. Rajkumar Gunachandrana Thorom Mapu amadi Tongbram Gulamjat Advisor Malem Ayikol Khabamna akhanaba lengbirakpa oina saruk yaki. Dr. Moirangthim Priyoberta Principal Imphal College na larik asigi masak taki. Phongkiba handaki larik asina aibi asigi oinadi anishuba khudolni aduga lupki habdi ima kholgi oinadi masina chama sukna manga suba khudolni haina Secretary Wahingbam Roman Miteina thadorokpa chirol amana phongdorakle. Lebagasigi Prime Minister Narendra Modi mathang chahi gi habding lisingani kuni thoigi January marida Tripura da laktuna Maharaja Bir Bikram Airport ki anoba terminal building sangaragani haina CM Biplab Kumar Dev na lauthokre. Panbayai Agartala Airport asi awangnong poklamdamda Guwahati gi hekmathangda khwaidagi chinba airport ni haina sakhanglibane. Lupa crore chamriga kunthra nipan changna sakhiba anoba terminal asi sangakhiba galoyana MBB Airport asi international thakta yengnaragani haina su CM na makata ki. Panbayabadi handaki khongchet asida Prime Minister Manipur asu chatlaba yai haibagi thazabaya paw malakle. Tripura Manipuri Nat Sankritan Hinghanduna Thamnanabagi Pandamda Agartalagi Taro Maitei Lekaida Manipurgi Masak Naraba Kalakar Singna Thogol Togduna Akhanaba Nat Sankritan gi Thorom ama pangthokre.
Manipuri Literary and Cultural Forum Tripurana Sinlangduna Pangthokiba Nad Sankritangi Thoromasida Isaida Thongnawjam Harida Singh Duhar Ibomcha Phairengbam Khol Pangba Kaisam Pradi Pungda Moirangthem Khomaiton Yumnam Bishwajit Amadi Palada Tongbram Rokina Sarukyaki Nad Sankritangi Thoromasida Nimai Sanyas Isai Palasu Thogol Tauki Thoromasida Agartala Khowai Bamutiya Guwahati Amadi San Kholana Chingba Meitei Khun Singi Miyamna Thawai Yauna Kumayasibu Yengba Laknaki Bharat Biotech na COVID vaccine Covaxin Angang ahal khaidana kapa yaragani loinana chahi tarani thoidagina tarani pan fawbagi manungda leiba angang sing COVID vaccine kapa yare haina khanghan khrabagi matung Prime Minister Narendra Modi na chahi 15 dagina tarani pan fawbagi manungda leiba angang singda mathang chahi habadi English ngani kuni thoigi January 3 dagi vaccine kapa hauragani lauthokre loinana comorbidities ga loinana hingliba chahi humpu mathaki mioising amadi frontline workers sing dasu lakliba January 10 dagi hauna booster dose kap hauragani haina Prime Minister na lauthokhi Chedagasida India lengakna COVID ki anoba variant Omicron yauna COVID case hengalakliba amadi vaccine kapda tabliba state tara masak khangdokibaga loinana hariba state singasida multidisciplinary central team thajinkre Team Singasina, Kerala, Maharashtra, Tamil Nadu, West Bengal, Awangnopoktagi, Mizoram, Karnataka, Bihar, Uttar Pradesh, Jharkhand, Amadi, Punjab, Numit Humni Dagina, Mangani Fauba Leiduna, State Health Authority Singatanaduna, COVID Control Tonganaba, Honagani, Habagi, Achetpa, Tazava Pirakre. Omicron variant po Yan Hanboina identify Tokiba Dr. Angelique Koidjina India da awangba positivity rate ka loinana Omicron hengalakani adubo South Africa gumna mild oigani hairakre Hauzik lariba vaccine asina Omicron variant asi sandorakpa thingbangamgani adubo vaccine kaptaba mioisingi oinadi masi chada chama khudong thiningai ni haina South African Medical Association gi chairperson asina makata rakhi Nagalamaromda IIT Kanpur gi Professor Manindra Agarwal na mathang chahi gi habadi English ngani kuni thoigi January amadi February gi marakta COVID ki mild third wave oina India da khwaidigi wangba matam oiraba yai claim torakli India da pandemic asiga mari lenana semkiba lengakna sogatpa sutra model gi co-founder suariba Professor asina Punjab Uttar Pradesh Uttarakhand Goa amadi Manipur assembly mikhal chathaba matamaduda anoba Omicron variant ki case India da khangwang wangkhalakani adubo anoba variant asigi matangdadi thoidokna mi painingai leite tawbatabu nagrik singna yamnamak chechinna leiba taidi hairakli Hauzik Paubada Pangba data singi matungina Sandokpagi Chang Wanglabasu variant asi mild symptom ni akanba symptom ama fauba Hauzik Paubada Thengnadri Hainasu researcher asina claim taurakli South Africa da apartheid loisannabagidamag anti-apartheid campaign chathakiba Nobel Peace Prize phangkraba Desmond Tutu leikhitre mahak masagi chahi 34 sukre Anti-apartheid icon Nelson Mandela ga matam amatada hingminaramba Desmond Tutu na lebagasida black majority gi mayokta white majority lengakna chathakiba kuchu khetnabagi amadi michang mikhai naibagi policy kaya adubu muthatnabagi damag inglising amaga chamapan nifuni pandagina inglising amaga chamapan marfutrama thoi phawba changsinkiba khongjangda mangjen tharamki Archbishop Emirates Desmond Tutu na sumna leikidaba sida India gi Prime Minister Narendra Modi na su awaba nungaitaba phongdokre Aroibada ngasigi tentakpa maroiba pau khara India da Omicron case nomugi wangkhalakpaga loinana hauzik phawbada case chamriga kunithoi phangkhre masigi manungda chamaga kunthana naba pharaduna discharge tawkhre Himachal Pradesh ta ahan boina Omicron case phangkhre Prime Minister Narendra Modi hayeng Himachal gi Mandida chatlagani Punjab Uttar Pradesh Manipur na chingda pangthokadoriba assembly mikhal singasina COVID hena kangkhat hangadoribra haina mipaiba phongdoknarakli State Assembly mikhal singda mideng thamlaga Election Commission gi official singna Health Secretary ga hayeng unaduna COVID ki matangda pau logadori Bollywood ki superstar Salman Khan ngasi maki Panbel Farmhouse da hu chendaba linamana chikpadagi hospital da pukhatlure adubu khudong thiningai leitabadagi discharge tawrakre
Booster amasung angangsinggi vaccine gi oina lengakna dose crore 59 logdori. Haryana gi Ambalada Jisu Christ ki mitam thugairambagi wathok ama thorakre. Inglisingani kunmathoi gi oina Good Governance Index GGI da Gujaratna atei state singdagi makokta cheli. Actor Sunny Leon aingi awaba nangadori Mathuragi lamboibasingna objection torakpadagi mahaki vulgar madhubani shaygi video lokthokko natrabadi aingi action lauragani hairakre. Hockey da Uttar Pradesh na Taramathoi suba Junior National Men's Championship laukre. Nakalamarom da Koreana Japan bu maithiba piduna Hero Asian Hockey Championship trophy laukre aduga India na Pakistan bu mari ahumda maithiba piduna bronze medal lahore. Myanmar Army na landarak padagi lebaga simaki kaya state ta Christmas numita nupi amadi angangsing yauna mioi kuntra hena tamtina hatok pirambaga loinana makogi hakchang singsu mai thadoklamle. France the COVID pandemic horokpadagi ahan boina khwaidigi wangba nomgi case oina hokiba pung kunmari asigi manungda COVID ki anoba case lakh ama hena habadi lakh amaga lising mari chatrukka taramathoi phangre. Christmas ki weekend asida Omicron variant ki case Europe ta khanghen hengalakpadagi flight chamri hena cancel tawkre. China da hokiba thak kunmathoi asigi manungda khwaidigi wangna COVID case chamaga 85 phangre. Australia da Omicron gi akiba lakpadagi citizen singna COVID test ki damak queue lepna bahokre. Iran na Israel gi nuclear facility singi mathakta ki halladuna ballistic missile tarataruk kapthakre. NASA na malim gi khwaidigi chawba amadi mapangal kanba space telescope launch tawkre. Spain gi La Palma mai gi jingna thakya manghan takhallaklabagi matung officially pokhaiba leple lauthorakre. Talibana Election Commission yauna electoral body singamadi ministry ani dissolve tawkre. Russia na Ukraine manaktagi lanmi lising tara handok halaga permanent base ta thamkre. Ukraine da landanabagi thorang tawba leikide hairakhibaga loinana thama chupna chatharakhiba drill loishile haina lauthorakhi. Amadi Omicron case hengalakpadagi UK gi saruk kharada lockdown gumna athingba kya thamlakre. Ngasi ko na di Arambai News Guwahati da Maichelon gi pau sandok chaba matang installation jabaga loinana tabiri basingbo mukaso hanna khurumjari.